ngasi numida wairam phong ki ba tungan tungan ba manipuri si phong sing digi maru oibe I paw sing khonga charaga manipur top channel gi mekedi gi myam na thamjigi ahan bada gari huran ba geng khotpu amagi miyama huran ki ba gari kaya ga konana police na fare gari huran ba geng khotpu amagi miyama huran ki ba gari kaya ga konana fare ngasi Imphal West District Police ki SP Conference Hall pangthokiba paw gi mifam amada district asigi SP Dr S Ibomcha Singhana phungdokibada Thasigi tang taraga taruki numidang wairam pung mangarum taba aduwaida Nitya Pat Chuthek Mayada leiba BJP office mamangdagi Bolero number MN01K0434 amadi Honda Activa number MN01AD 8807 asi mangkhre haiduna City Police da wakalakpadagi mari makong thiganabagidamak tungan mafam singi CCTV camera footage sing lakhotuna thijinba hokhi Mangkibu gari aduga mari lainana thijin baduda gari huran basing aduna amuba masugi K10 car WB20 AZ 3284 sizinaki haiba khangba ngamki ngarang SP gi miyang makhada OC CDO City Police ki OC amadi Thawbal CDO gi apun matim amana Lilong ising khaifam haina su khangnaba Lilong awang laikai Idiga taret labukta red chathabaga loinana lilong haureibi awang laikai digi yumkhaibam Mosin LS MD Mosin LS ningthem sei taraga mapan apokpa Nur Zaman kauba miwe ama phagathi mangondagi registration number yaudaba silver masugi alto car amaga BJP office mamangdagi gari huran bada sizinakhiba alto K10 aduga phagat pangamki alto K10 adu Lilong awang laikai ising khaifam mayadagi MD Ashikur LS atomba seikun gamathoi apokpa MD Alauddin kauba amagini hairi MD Mosin haidorakpadagi huran bada mastermind oiriba Lilong awang laikai sambukhongdagi MD Asgar Ali seikun thraga manga apokpa laikhidraba MD Nasir Ali gi yumdagi BJP office mamangdagi huran kiba Bolero number AS01BE 5197 Haina onthoknaba Gypsy MN03A 1110 amadi Alto Car MN04A 1029 fagat pangamki MD Mosin tungan ba case kya da sienaba miyoini hairi hauzik huran masing asida sienriba bogi mayum MD Asgar Ali amadi MD Ashikar Phanana ba hotnari haina SP na su phongdokhi Makasa tharak poina to pa paw ama DFO Sandel thingjelagani Thasigi July taraga treta Manipur gi minister da ALT amadi Anal Nagai Student Union Sandel na patient kiba memorandum aduda yauriba wafam sing thabak oina pangthoktrabadi tuan ma mongna democratic oiba khongjang sangsinduna DFO Sandel thingjilakpa yai haina loop ani asina Sandel gi DC da serol amangasi patient kreso hairi Marakthani state si wang bada thokpa paw phara opposition na sarang narakpadagi Lok Sabha pung 3 phawba yaithokre ngasi numinini sanba numita Lok Sabha amadi Rajya Sabha da opposition na protest tawrakpadagi sabha gi mifam yaithokre Lok Sabha nungthil pung 2 phawba yaithoklaba matung amuk resume tawbada opposition na makhatana protest tawrakpadagi sabha gi mifam nungthil pung 3 phawba yaithokhi Rajya Sabha su yaithokluraba matung resume tawduna COVID-19 gi matangda khanakhi so hairi atopa paw amanamu Olympic Games numit marini da ngaikhre Japan gi Tokyo da pangtokadaba malem gi khwaidigi chawba sanaroi singi sangdamnaba Tokyo Olympic Games numit marini da ngaisilakpaga loinana lebak ayambagi contingent sing Tokyo da thungnakre contingents kaya gi marakta positive case yorambadagi organizing committee na akanma section throng lokhotuna emergency lauthokre amana Bharat amadi Sri Lanka gi ODI match sanagadabagi anisuba ODI ngasi Colombo da sanagani ahum subada thas ki kungohumdoi da sanagani aduga match ama sanaba loikhibada Bharatna wicket taret thoiduna ama 0 da mangjil thari haina paw sina phongdorakli akasa tharakpoina to pamaruiba paw khara Congress ki MLA ahum primary membership tagi resign tawkhre haibada yumpham yaudabani Joykisan Congress ki MLA kaya tholaktuna BJP laingakta sagolaba yabagi thajaba yamna nakna leire ngasi gi paukse khra Manipur Pradesh Congress Committee MPCC gi President Govindas yauna Congress ki MLA ahum haibadi
Thangmaiban Assembly Constituency ki Khumuksam Joy Kisan amasum Saikul Assembly Constituency ki Yamthong Haukip yauna Congress ki MLA ahum haibiri Thangmaiban Assembly Constituency ki Khumuksam Joy Kisan amasum Saikul Assembly Constituency ki Yamthong Haukip yauna Congress tagi tokre haiba wafam ama phongkiba adugi matangda Thangmaiban Constituency ki MLA Joy Kisan phongdorakpagi matunginadi haujuk phawba Congress ki MLA amata Congress tagi resign tawbagi wafam leite hairi wafam asing asi pauksi ese ki MLA Joy Kisan ga phone wari sanaba matamda magna phongdorakibani MLA Joy Kisan makha takibadi Masama Hausi Congress ki MLA oina lairi party asigi primary membership tagi resign tabagi wafam suklai leite loinana MPCC gi president oiriba Bisnupur constituency gi MLA Govindas Konthaujum amasum Saikul Assembly constituency gi MLA Yamthong Haukipsu Congress ki primary membership tagi resign tabagi wafam amata leite masama yauna MPCC gi president Govindas Konthaujum amadi MLA Yamthong Haukip primary membership tagi resign tawkre haina pauksi da phongnarakpasi yamna ngakpa mani Congress MLA amata party gi membership tagi resign tawba leite haiki amaromda hauzik oiragliba Manipur gi rajniti gi ahongba asigi matangna pauksi asina thajaba yaba mafamdagi phangba paugi matung inadi MPCC gi president Govindas na president famdagi resign tawbagi serol asi mahaka naknaba miyoy amagi kuthangda AICC gi lusingbi Sonia Gandhi da ngarang pisinkhre haibatari adubo hauzik phawbagi oina Govindas Konthaujum Congress ki primary membership tagi resign tawre haibagi serol di party gi lusingba singda pisinba leitri hairi hauzik oiragliba rajniti gi phiba masigi matangna Govindas Konthaujum ga pauksi asina phone wari sanana bhona bada phangba ngamkhide adubo pauksi asina phangba paugi matunginadi hauzik Govindas Konthaujum asi Kolkata gi Salt Lake Manaki Azar Hat leiba maki flat amada hauzik leiri loinana kana amataga unadana amadi pau faunadana leiri hairi pau sinhai BJP gi MLA taragani thoi parliamentary secretary oina hapsinbagi matangna hauzik sathariba case ki aroiba Rai Supreme Court na July 13 ta suksoi soidana laukthokpa yabagi thajaba leiri maduna Bharat Sangvidhan gi wangmada parliamentary secretary taragani thoi hapsinduna thabak paihalluba MLA taragani thoi Supreme Court ki rai matungina MLA famdagi disqualification suksoi soidana torakpa yabagi phibam lakani haina Thazanari Karigumba MLA Taragani Toysi disqualification Tokipa Tarabadi Hauzik BJP Nalusingba Sungshinaba Manipur Lenga Asi Asoba Saking Ama Pirakani Adobo BJP Nalusingba Lenga Asidi Sukai Kai Wapam di Oiroi Hauzik Power BJP Nalusingba Lenga Asida Pun MLA Kuntraga Tarina Sogoli Maduna Karigumba BJP gi MLA Taragani Toy disqualify Tokipa Tarabasu Lenga Asi Hingduna Legani Matang asida opposition oiriba Congress na su anauba lainga ama sema ngambagi MLA masing suna leiroi maduna oirakpa yariba rajniti gi lalong asigi mangjongna Congress ki MLA kya Congress ki primary membership tagi toklaga Congress tagi tholaklaga independent MLA oina BJP na lusingba lainga asida sawgalaba yabagi phibam lakpa yana leiri haina su phongdorakli pau sin hai lalong asigi makhata na Manipur Pradesh Congress Party Hauzi MLA oina lairiba miyoi nipalom Govindas Konthaujamna lusinglaga Congress tagi toklaga independent MLA oina BJP lengakta sawgotlaga punna lengak paiminabigi lalong ama yalakpa yabagi thajba yamna nakna lei hauzik BJP na lusingba lenga asigi minister phamani hangduna leiri karigumba BJP gi MLA taragani toy disqualification tawkiba tarabadi makhoigi manungda hauzik cabinet minister oiba MLA anisu tokiba tabani Maduna BJP na lusingba lenga asida puna minister phammari hangduna leigani maduna ahangba minister phammari asi Congress ta tholaklaga independent MLA oina BJP na lusingba lenga asida saugatpa singda minister phamsing asi piba yabigi oithokpa yam nakna lei asumna oirakpa yab rajniti gi aflalong asigi manungsana MPCC gi president Govindas Konthaujamna lusingduna rajniti gi poram yatuna MPCC gi president famdagi resign tobigi phirep asi lorakpa oigani haibisi rajniti nainaba kayana phongdoknarakli haina sapali atopa pawmana Bisnupur Hospital gi layeng liba COVID na naraba miyoi sing na hondorakpa arem akhak sing huina sentorakpa digi mi painare Bisnupur District Hospital COVID positive oiba miyoi sing hauzik layeng libasi Yang haidaba phibam da leire
सा सन लोइबगा चप मानरे हॉस्पिटल असिगी सिजिनदना लैरिबा फमुंग कुंदा अनाबसिंग पुनसिंदुना लायेंबिरे यामना किनिंगाय ओइरिबदि कोविड पॉजिटिव ओइबदिगी हॉस्पिटल असिगी मपांदा पखल खलगा लायेंबगी थबक सथरिबा मियोइसिंगना आशा अथक तौबगी अरेम अखाक मथि मकुमसिंग अदु मफम साना हुंदोकफम थंबिदबदगी हुइना मपान थोकना सेंथोरकपा यावरे हाइना सपल्ली अतोप पाव अमना सीएम ना मणिपुर की लंपुनम स्टेट लेंगाकिनी हाइखिबदुगी मयोक्ता लाना खुमलकपसिंगी मथक्ता ह्यूमन राइट कमीशन सुमोतो केस अमा लखटख्रे मणिपुर की लंपुनमक लेंगा अमदी स्टेट किनी हाइना चीफ मिनिस्टर एन बिरेन फोंदोखिबु वाफम अदु यानिंगदे हाइना यूएनसी अमदी केएसओ ना फोंदोखिबग मदी लेनना पाउक्सी अहुमदा फोंखिबा पाउदु युमफम ओइरगा मणिपुर ह्यूमन राइट कमीशन सुमोतो केस अमा लखटख्रे अतोप पावमना कांग्रेस की भक्त शरण दास हयंग मणिपुर लाकदौरी मणिपुर प्रदेश कांग्रेस कमिटी एमपीसीसी की प्रेसिडेंट ओइना थौपुरिब गोविदास कोंथौजमना फमसिदगी रिजाइन तौबगी से एआईसीसी की प्रेसिडेंट श्रीमती सोनिया गांधी दा पिसिनखिबगी मतुंगदा हौजिक कांग्रेस की मनुंगदा ओइरक्लिबा फिबम असि येंगसिननबगीदमक्ता एआईसीसी की मणिपुर इंचार्ज ओइना थौपुरिब भक्त शरण दास हयंग इम्फाल लाकदौरी हाइरि कांग्रेस प्रेसिडेंट सोनिया गांधी की याथंग मतुंग इन भक्त शरण दास हयंग अयुक पुंग मपन ताबा मतुंगदा इम्फाल थुंगलगनि हाइरि मसिगी मतुंगदा एमपीसीसी की तोंगान तोंगानबा सीनियर लीडर्स उनदुना मिफम पांगथोकपनि हाइरि अमरोमदा ngasi मणिपुर प्रदेश कांग्रेस कमिटी की ओइबा मिफम अमा पांगथोकतुना गोविदास कोंथौजमना एमपीसीसी की प्रेसिडेंट फमदगी रिजाइन तोकिबा मतुंगदगी कनाबु एमपीसीसी की अनौबा प्रेसिडेंट ओइना खनगदगे हाइना यामना कुपना खनखि हौजिक फावबदि एमपीसीसी की प्रेसिडेंट कनाना ओइगदबनो हाइबदु खंगबा ngamduna lairi haina phungdorakli पाउस लुसिलपोइना ngasi मणिपुर की कोविड 19 अपडेट मैम शेयर तौजगे हौखिबा पुंग कुनगा मरी इसिदा मणिपुर मियोय लिसिंग अमगा चामगा कुनगा तरेट नौना कोविड 19 पॉजिटिव ओइबा थिंगनरे हाइरिबा मियोय लिसिंग अमगा चामगा कुनगा तरेट असि बिष्णुपुरदगी मौद्रानि चंदेलदगी कुनगा निथोय चामपुरदगी चामगा तरागा मथोय इम्फाल ईस्टदगी चहुमगा कुनगा मथोय इम्फाल वेस्टदगी चहुमगा यांखै जिरिबमदगी तरेट कक्सिंगदगी हुमद्रागा तरेट कांगपोकपीदगी तरागा निपान नोनेदगी मपन फेरजोलदगी अनि सेनापतिदगी तरा तमेंगलोंगदगी तरागा मरी टेंगनोपालदगी तरा थौबालदगी हुमद्रागा निपान उखुलदगी निपाने दुगा पुना मियोय लिसिंग अमगा चामगा कुनगा तरेट नौना कोविड 19 पॉजिटिव ओइखिबने अदुगा हाइरिबा पुंगफम मसिमक्तरा मियोय तरागा तरेट कोविड 19 लाइखिद्रे हाइरिबा मियोय तरागा तरेट असि बिष्णुपुरदगी अहुमनी चंदेलदगी अमनी सुचामपुरदगी अमनी इम्फाल ईस्टदगी अनीनी इम्फाल वेस्टदगी तरुनी कक्सिंगदगी अमनी अमसुम थौबालदगी अहुमनी पुना मियोय तरागा तरेट लाइखिद्रे हाइरिबा मियोय तरागा तरेट असि थारगा अपुनबोइना मणिपुर मियोय लिसिंग अमगा समरिगी मपन सुरे कोविड 19 लाइखिदबा अमसुम हौखिबा पुंग कुनगा मरि सिदा अपुनबोइना मियोय लिसिंग तरेटका सनिगा हुमद्रागा मपन टेस्ट तौखि हाइनसु कोविड 19 अपडेट्स न पल्ली अदु हौजिक ओइनदी मतांग असे लुसिनजरगे पाथोकसगिबदा सोखिबा लानखिबा यावरस म्यामना पिगिनी अनौबा इपाउसुं अपडेट पिजरके हाइना थमजरे थैंक यू।